Jor habda lekhidraba madi awana tarba singidama ahan bigo ina punna lupa crore kun henbagi mateng pikre harbasu jiribam tadi mateng amta phangdre putaran nok sebelum na pau sanono pijri set kiba January ki tang mari angan ba ayukta Manipur de thokiba jor haba aduda lekhidraba mi sing imu manung asopan nanglaba madi yung kay akay toy thokraba singda relief and disaster gi makhedigi lupa crore kun rom phes ani thokna thadok tuna mating pangba hokre haina chief minister okram ibobina ngarang assembly mifam da phongdokhrabasu handak jor haba aduda jiribamge laltil khal gram panchayat ke manung sanba Sandranatpur village da lekhidrabi nupi masadugi imung manung dadi ngasi phawa sarkar gi maikhaidigi mateng amta phangdri lekhidrabi sei tara taretom surabi baigamoti namak sudrogi imung manung na phongdorokpada local MLA oriba forest minister TS Devendra namahaki maikhaidigi lamdamadugi pradhan rothangi khuthangda lupa lising tarakak pirakkiba natana sarkar gi maikhaidigi pifam thokpa senfam di amata pirakpa leitri haina phongdorokhi Manipur sarkarna lekhidrabi sing imung manungda lupa lakh manga senfam pigani haina lakthokiba Haiba Pawba Awaba Tarba imung manungi mioi singdadi khangba pawba khangalamdri Jwar hakiba aduda yung kay amangata thokraba singda su sarkari maikaidigi mateng amata ngasi pawba phangdri mari lenaba sarkari mioi singna kupna thigattuna lekhidraba singi imung manung amadi awana tarba singda mateng pangani hairi Impal ki security ne kurag hangna leiriba purairomba khongnang khongda ngarang numidang khamduna thamnamba anguba masugi honda bharna karama ngaseyuk leramdre hari karasigi registration number AS01BR40618 gari adu purairomba khongnang khongda leiba saturgan sarama kobomyu amagini hari hauji pawgi maktana tenba bremtang namase Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai Baldev, a premier study circle. After the successful completion of the first 1-month foundation course, admission opens. Foundation course for classes 6, 7, 8 and 9 CBSE. Classes start 1st March 2016. Class timing 10 AM to 2:30 PM. Duration 1 month. Subjects mathematics, science, English grammar, social sciences, Mathematics and Hindi. Shija Piles Week. February tang kunithoi dagi kuntaret fauba free surgery OPD consultation for piles loinana 15 March faubagi manungda treatment tawiragadi 15% concession fangbigani akupa marol makhagi phone number natraga Shija Hospital sagi khangbiba yagani Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Iramda masigi ahan boyna puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba sizing di 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makal kudingi apamba machu sing phambigani India ki ahanba National Award Government of India na piba Silver Dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state Takiel da contact tobiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr Madhubala Laser Beauty Clinic MZ Avenue Imphal amukan na taram noksri ngasi upung taranom tabada pauna bazar gi SSI gi kisan oina season ba kama mai chakre thodo da kisan manung da leba polom kaya amangata thokre fair service ki mioi singna matam chana laktuna ka hena amangata thokadaba dagi kalhore
Naga Student Federation NSF na phongdokiba wafam ase terrorist ki thongni haina Congress MLA mana Istv News ta phongdorli Kenri ba haibabu terrorist singna nongmai amadi bomb sizinaduna mian mipungni thabak chathai aduga NSF amadi makhoiga chapminariba singna highway da economic blockade amadi tongan ba violence ki thabak torom sing chathaduna Manipuri singbu hatpa amadi ot naibigi thabak leptan chathar le hari Amaronda NSF na phongdokiba wafam asi yamna criminal oiba ain yoiba mieng de yengbada akaiba wafam ne haina senior advocate Khaidem manina Istv News ka unabada phongdorli तो मरुइना कोई NSF ने फुंगदोइबा अखोगी नागा ताबा जगह सिंगदा इन पर्टिकुलर कोई मैतई पलगा मैतई गाड़ी सिंग चलनदबा अमरोमदना मु मैतई ताबा जगह सिंग सु नागा सिंगी गाड़ी सिंग सत्प सेक्शन व्यू है फुमसी आइन गी मियंग कई वे लेबा काइनबा मरम अमा ओइब्रान खले तमो कई याम चुम्मे हजके हाइरिबा मैतई ताबा अखोगे नागा ताबा एरिया दा मैतई की गाड़ी मत चंगलोय चंगबा यारोय हेदन हाइबसे इट इज टू मच कम्युनल मसिदी आइगलोंदा द कम्युनल टेररिज्म हाइबदुनी अदुना सिगुम पोडसे आइनगे मतुंगेना मसि थिंगननबा सेक्शन 153A of the Indian Penal Code aduga atei section 504 aduga akoigi 505 clause 2 of the Indian Penal Code asi makada dandi panganbi yai aduna Hojike hairiba jati amaga yangthin hananaba khoisau hananaba adugumba koige mai chubugi thabakse masidi yamna chumde aduna hojike silli langi ba Naga Student Federation na hairiba hojike hairiba si moina khangdadana haibo ragasu khodakta hando haningi natragadi masi merik pidigi maijaubi oihragadi achoba problem oigani moigi chap manaba counterpart Manipur da leriba student union amana adugumba asi mogi mathakta muk tawragadi madu leipak anigi aduga jati anigi marakta kangkhong chaiba haibadu oigani afaba mata oiroi aduna masi Naga Student Federation na kupna khallaga masi tokpinaba honabiu loinana Nagaland sarkar na Nagaland sarkar aduga Manipur sarkar maroina home ministry na aduga Nagaland gisu counterpart na asida yam thuna yangchilauraga to hudragadi nakal animaki praja singna community animaki kangbusida naga sunan naga mayamgi marakta ngai nataba adumba lepa kaibe yabo wapam la agadi achoba pot am oigani aduna punamakna khantharaga masi tohundana ba hone biu haidan hainingi aduga Naga Student Federation nasu maji khudakta handukna ba prajagi public interest ta naga praja singi interest ta aduga nan naga praja singi interest ta maji pulamaki interest ta lepak ani Nagaland amso Manipur animaki interest ta thamningi haji thambikri ba duni maruina hairi ba Naga Student Federation Nagaland Student Federation wafum masi leba kaibya ba maduna ain gi makha da khoi 153A gi makha da masi cherak phangba wafum ne haba khoi gi expert khoi gi Manipur gi dum sangnai ba Khaidem manini haji phongdokhiba Jorhabada lekhidraba amadi awana taraba singidama ahan bigoina punna lupa crore kungi mating pikre haribasu jiribamdri mating amata phangdri Hozigidi as temina pizo pau matang slojre meng tabiru basungbo amukhana khunjare